ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯈꯨꯗꯣꯜ ꯑꯃꯇꯪ ꯔꯤꯇꯨꯒꯤ ꯈꯣꯡꯆꯠꯇ ꯅꯤꯡꯊꯝ ꯀꯥꯂꯦꯟ ꯅꯥꯏꯅ ꯆꯠꯄꯒꯨꯝ ꯆꯠꯂꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯖꯤꯕꯒꯤ ꯑꯋꯥꯕꯕꯨ ꯀꯣꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯏꯁꯣꯔꯅ ꯖꯤꯕꯒꯤ ꯃꯪꯒꯣꯜꯕꯨ ꯄꯨꯔꯛꯏ꯫ ꯃꯪꯒꯣꯜꯗꯨꯕꯨ ꯂꯧꯕ ꯍꯩꯕꯁꯤꯡꯅ ꯑꯆꯧꯕ ꯑꯋꯥꯕꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕꯒꯤ ꯁꯔꯨꯛꯅ ꯍꯦꯟꯅ ꯐꯪꯅꯔꯤ꯫ ꯂꯧꯍꯧꯔꯁꯦ ꯑꯩꯈꯣꯏꯁꯨ ꯊꯧꯖꯥꯜꯗꯣ ꯄꯨꯔꯛꯂꯦ ꯁꯨꯔꯖꯗꯦꯕꯅ ꯊꯣꯏꯗꯣꯛꯅ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯨꯃꯤꯠꯅꯤ ꯙꯅꯨ ꯁꯪꯀ꯭ꯔꯥꯟꯇꯤ꯫ ꯙꯅꯨ ꯁꯪꯀ꯭ꯔꯥꯟꯇꯤ ꯁꯨꯔꯖꯗꯦꯕꯅ ꯙꯅꯨ ꯔꯥꯁꯤꯗ ꯆꯪꯕ ꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨꯅꯤ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯗꯒꯤ ꯁꯨꯔꯖꯗꯦꯕꯅ ꯙꯅꯨ ꯔꯥꯁꯤꯗ ꯆꯪꯕ ꯍꯧꯕꯒꯤ ꯇꯥꯡ ꯑꯃꯗꯤ ꯄꯨꯡꯐꯝ ꯏꯁꯀ꯭ꯔꯤꯟꯗ ꯊꯝꯖꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13 ꯏꯪ 2025 ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 5:51 ꯆꯠꯄꯗꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11:10 ꯐꯥꯎꯕꯒꯤ ꯃꯇꯝꯁꯤ ꯑꯐꯕ ꯃꯇꯝ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯟꯅ ꯐꯕ ꯃꯇꯝꯅ ꯑꯌꯨꯛ ꯄꯨꯡ 5:51 ꯄꯨꯡ 7:38 ꯃꯇꯝ ꯑꯁꯤꯅꯤ꯫ ꯅꯨꯃꯤꯠꯅ ꯙꯅꯨ ꯔꯥꯁꯤꯗ ꯆꯪꯕ ꯍꯧꯕꯅ ꯑꯌꯨꯛ ꯄꯨꯡ 4:18 ꯍꯧꯒꯅꯤ꯫ ꯃꯊꯛꯇ ꯄꯤꯔꯤꯕ ꯄꯨꯏꯅ ꯀꯥꯜ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯄꯨꯏꯅ ꯀꯥꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯆꯦꯟꯕ ꯏꯁꯤꯡꯗ ꯅꯠꯇ꯭ꯔꯒꯅ ꯑꯄꯥꯛꯄ ꯑꯆꯧꯕ ꯏꯁꯤꯡꯗ ꯀꯨꯝꯂꯒ ꯂꯨꯞꯆꯕ, ꯑꯗꯨꯒ ꯁꯨꯔꯖꯗꯦꯕꯒꯤꯗꯃꯛ ꯏꯁꯤꯡ ꯈꯨꯖꯣꯛ 3 ꯀꯠꯆꯕ, ꯑꯗꯨꯒ ꯆꯦꯡ, ꯊꯣꯏꯗꯤꯡ, ꯆꯤꯅꯤ ꯑꯉꯥꯡꯕ, ꯐꯤ ꯑꯉꯧꯕ, ꯍꯩ ꯂꯩ, ꯙꯨꯞ ꯊꯥꯎꯃꯩ, ꯗꯛꯁꯤꯅꯥ ꯑꯁꯤꯅꯆꯤꯡꯕ ꯀꯠꯆꯗꯨꯅ ꯁꯨꯔꯖꯗꯦꯕꯕꯨ ꯈꯨꯔꯨꯝꯖꯕꯗ ꯄꯤꯇ꯭ꯔꯤ ꯗꯣꯁꯀꯤ ꯗꯁꯥ ꯀꯣꯛꯆꯕ, ꯍꯛꯆꯥꯡ ꯐꯕ, ꯂꯟ ꯆꯥꯎꯈꯠꯄ, ꯌꯦꯛꯅ ꯇꯤꯡꯈꯪ ꯂꯩꯇꯕ, ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯇꯧꯖꯈꯤꯕ ꯄꯥꯞꯁꯤꯡꯗꯒꯤ ꯀꯣꯛꯄꯤꯕ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯦꯡꯍꯟꯕ, ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯕ, ꯔꯥꯁꯤ ꯆꯀ꯭ꯔꯗ ꯔꯕꯤꯒꯤ ꯗꯣꯁ ꯂꯩꯕ, ꯍꯤꯔꯝ ꯀꯌꯥꯒꯤ ꯑꯌꯦꯠ ꯑꯄꯟꯁꯤꯡꯗꯒꯤ ꯀꯣꯛꯄꯤꯕꯇ ꯅꯠꯇꯅ ꯑꯩꯒꯤ ꯇꯧꯖꯔꯤꯕ ꯍꯤꯔꯝꯁꯤꯡꯗ ꯃꯥꯏ ꯄꯥꯛꯄ, ꯆꯥꯎꯈꯠꯄ ꯃꯈꯜ ꯀꯌꯥꯕꯨ ꯁꯨꯔꯖꯗꯦꯕꯅ ꯄꯤꯅꯕꯤ ꯍꯥꯏꯅ ꯚꯦꯗꯅ ꯊꯝꯕꯤꯔꯝꯕ ꯙꯅꯨ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠꯃꯤꯟꯅꯕ ꯄꯥꯝꯖꯗꯨꯅ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫